그대 기농주 나보다 간절했던 얼마나 다른 거야. Sajid makaksa sarbo hai sak sare sajid ꯃꯌꯥꯝ ꯆꯪꯁꯟꯕꯤꯔꯣ ꯉꯁꯤ ꯈꯔ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯅꯦꯠꯋꯥꯛ ꯌꯥꯗꯕꯒꯤ ꯑꯃꯨꯛ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯔꯦ ꯌꯥꯗꯗꯅ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯏꯀꯣ ꯃꯌꯥꯝꯅ ꯁꯖꯤꯠ ꯇꯥꯏꯀꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯔꯗꯤ ꯇꯥꯏꯅ ꯑꯝꯇꯪ ꯀꯃꯦꯟꯇꯪ ꯏꯁꯟꯕꯤꯔꯣ ꯃꯔꯝꯗꯤ ꯑꯩ ꯅꯦꯠꯋꯥꯛꯁꯦ ꯂꯣꯀꯦꯁꯟꯁꯦ ꯅꯦꯠꯋꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤꯁꯨ ꯂꯥꯏꯚꯁꯦ ꯇꯧꯔꯒꯦꯅ ꯇꯧꯔꯒ ꯌꯥꯗꯗꯅ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯁꯦꯝꯕ ꯍꯣꯠꯅꯕꯗ ꯇꯧꯔ ꯂꯩꯈ꯭ꯔꯦ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯁꯖꯤꯠꯅ ꯇꯥꯏ ꯍꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯖꯤꯠ ꯂꯥꯛꯄꯗ ꯏꯪꯈꯥꯏ ꯇꯧꯔ ꯇꯣꯔꯕꯥꯟꯗ ꯍꯧꯔꯤꯕ ꯃꯅꯥ ꯀꯪꯗ ꯄꯥꯝꯃꯦꯗ ꯀꯔꯝꯕ ꯎꯔꯤꯅ ꯏꯪꯒꯅꯤ ꯃꯌꯥꯝꯁꯦ ꯆꯪꯁꯤꯜꯂꯛꯇ꯭ꯔꯦ ꯅꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯁꯦ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯕꯅ ꯒ꯭ꯔꯨꯞꯀꯨꯝꯕꯗ ꯁꯤꯌꯔ ꯇꯧꯁꯟꯈꯤꯕꯅꯗꯤ ꯐꯗꯣꯏꯖꯥꯠꯂꯥ ꯑꯗꯨꯝ ꯃꯤ ꯈꯔꯗꯤ ꯆꯪꯅꯔꯛꯄꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯦꯀꯦꯅ ꯑꯦꯀꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ ꯉꯁꯥꯏꯗꯒꯤ ꯈꯔꯒ ꯊꯦꯡꯕꯅꯦ ꯅꯦꯠꯋꯥꯛ ꯑꯃꯨꯛ ꯌꯥꯗꯕꯅꯦ ꯇꯧꯗꯅ 8:30 9 ꯇꯥꯗꯧꯔꯦ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯑꯌꯥꯝꯕꯅꯁꯨ ꯉꯁꯥꯏꯗꯒꯤ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯃꯨꯛ ꯑꯃꯨꯛ ꯐꯪꯗꯤ ꯐꯪꯉꯒ ꯅꯦꯠꯋꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯀꯨꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯗꯤ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯂꯥꯏꯚꯀꯨꯝꯕ ꯊꯥꯕ ꯑꯗꯩꯗꯤ ꯋꯥꯆꯞꯀꯨꯝꯕꯗꯒ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯑꯃꯨꯛ ꯅꯦꯠꯋꯥꯛꯁꯦ ꯄꯠ ꯄꯠ ꯇꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯖꯤꯌꯣꯒꯤꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯕꯅꯦ ꯑꯗꯨ ꯃꯥ ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯣꯀꯦꯁꯟ ꯑꯗꯩꯗꯤ ꯑꯦꯔꯤꯌꯥ ꯄꯤꯟ ꯀꯣꯗ ꯑꯗꯒꯤ ꯑꯩꯒꯤ ꯐ꯭ꯂꯣꯔ ꯀꯔꯝꯕ ꯑꯗꯨꯒ ꯃꯥ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯗꯤꯇꯦꯜꯁꯦ 48 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤꯅ ꯑꯩꯁꯨ ꯗꯞ ꯇꯧꯁꯟꯕꯅꯦ ꯅꯣꯏꯒꯤ ꯖꯤꯌꯣꯒꯤ ꯁꯥꯔꯚꯤꯁꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯐꯅ ꯀꯨꯏꯔꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯈꯠꯂꯛꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯖꯤꯌꯣꯁꯦ ꯑꯩ ꯏꯌꯥꯔꯇꯦꯜꯗ ꯑꯣꯏꯅ ꯄꯣꯔꯠ ꯇꯧꯔꯅꯤ ꯑꯩ ꯁꯤꯝꯁꯦ ꯍꯣꯡꯗꯣꯛꯑꯅꯦꯅ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ ꯑꯗꯨꯝ ꯃꯇꯝ ꯈꯔꯗꯪ ꯉꯥꯏꯕꯤꯌꯣ ꯑꯩ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯂꯣꯟꯆ ꯇꯧꯔꯒꯦ ꯀꯝꯄ꯭ꯂꯦꯟ ꯑꯗꯤꯒ ꯃꯦꯜꯗꯒ ꯂꯥꯛꯑꯦ ꯑꯃ ꯑꯗꯨ ꯁꯦꯝꯃꯛꯀꯗꯧꯕꯗꯤ ꯃꯥꯜꯂꯦ ꯃꯑꯣꯡꯁꯦ ꯈꯪꯗꯦ ꯑꯗꯨ ꯌꯦꯡꯉꯒꯦ ꯑꯦꯀꯦ ꯀ꯭ꯔꯤꯌꯦꯁꯟ ꯆꯥꯛ ꯆꯥꯔꯕꯣ ꯏꯌꯥꯝꯕ ꯍꯥꯏ ꯆꯥꯔꯦ ꯑꯦꯀꯦ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯆꯥꯔꯦ ꯏꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯀꯣꯛꯁꯤ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯀꯌꯥ ꯀꯟꯅ ꯁꯦꯡꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯧ ꯃꯥꯜꯂꯦ ꯔꯦꯗꯃꯤ A4 5G ꯔꯦꯝꯅ 4G ꯑꯗꯨꯒ 64 GB ꯑꯣꯏ ꯄꯞꯖꯤ ꯁꯥꯟꯅꯕꯗ ꯆꯠꯄꯤ ꯀꯩꯒꯤꯅꯣ ꯑꯁꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯔꯦꯗꯃꯤ A4ꯗꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯈ꯭ꯔꯦ ꯁꯖꯤꯠ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯒꯤ ꯐꯣꯟ ꯑꯣꯏꯈ꯭ꯔꯦ ꯌꯥꯝꯅ ꯃꯥꯗꯤ ꯔꯦꯝꯗꯨꯅ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯦꯃꯣꯔꯤꯗꯨꯅ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯌꯥꯝ ꯋꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯋꯦ ꯑꯗꯨꯅꯅꯦ ꯃꯗꯨ ꯍꯤꯂꯤꯌꯣ ꯀꯌꯥꯅꯣ ꯆꯞ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯦ ꯌꯥꯝ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯑꯗꯨꯅ ꯑꯣꯏꯗꯣꯏꯅꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯌꯥꯝ ꯋꯤꯛ ꯑꯣꯏꯕ ꯄꯞꯖꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯦꯠꯇꯤꯡꯁꯇꯣ ꯃꯦꯗꯤꯌꯝꯗꯒꯗꯤ ꯁꯥꯟꯅꯕꯤꯔꯨꯔꯅꯣ ꯅꯣꯔꯃꯦꯜꯗ ꯌꯥꯝ ꯕꯦꯁꯤꯛ ꯊꯝꯃꯀꯥꯟꯗ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯤꯇꯪꯁꯨ ꯐꯕ ꯌꯥꯏ
Bro question hause hai. Nothing phone 3 Samsung A35 ka karambana kanagi hai. Take it. I hꯧjiki oina di ko. I do ꯀꯩꯅꯣꯅ overall ꯌꯦꯡꯀꯥꯟꯗꯗꯤ nothing 3A ꯇꯨꯅꯕꯨ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 7 ꯖꯦꯅꯦꯔꯦꯁꯟ 3ꯗꯣ ꯑꯗꯨ ꯌꯥꯝ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯦꯝꯁꯪꯒꯤ A35ꯇ ꯌꯥꯎꯔꯤꯗꯨꯗꯤ ꯃꯣꯏꯒꯤ ꯑꯦꯛꯖꯤꯅꯣꯁꯀꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒ ꯌꯦꯡꯅꯕꯗꯗꯤ ꯅꯊꯤꯡꯒꯤꯗꯨꯅ ꯐꯔꯅꯤ ꯑꯗꯩꯗꯤ ꯅꯊꯤꯡꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯨ ꯃꯅꯤꯡꯗꯒ ꯌꯥꯝ ꯐꯖꯗꯅ ꯐꯖꯩ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯒꯤ ꯇꯥꯏꯞꯇꯒ ꯇꯧꯔ ꯃꯤꯅꯁꯨ ꯌꯥꯝ ꯄꯥꯝꯅꯩꯗꯅꯀꯣ ꯗꯤꯖꯥꯏꯟ ꯈꯛꯇꯒꯤ ꯋꯥꯁꯨ ꯅꯠꯇꯅ ꯑꯣꯚꯔꯑꯣꯜ ꯄꯦꯀꯦꯖꯇ ꯑꯗꯨꯝ ꯅꯊꯤꯡꯅ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯦꯝꯁꯪꯒꯤꯗꯤ A35ꯇꯨꯁꯨ ꯐꯗꯤ ꯐꯕ ꯐꯣꯟꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯂꯣꯟꯆ ꯇꯧꯕꯁꯨ ꯈꯔꯁꯨ ꯀꯨꯏꯔꯦ ꯑꯗꯨꯒ ꯅꯊꯤꯡꯒꯤꯗꯨꯅ ꯂꯦꯇꯦꯁ ꯑꯣꯏꯕꯅꯤꯅ ꯑꯅꯧ ꯑꯅꯧꯕ ꯀꯩꯅꯣꯁꯤꯡꯁꯤ ꯃꯉꯣꯟꯗꯅ ꯈꯤꯇꯪ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯔꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ ꯑꯩꯗꯤ ꯕꯥꯃꯣꯟꯒꯤ ꯈꯦꯆ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯦ ꯃꯤꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏ ꯏꯌꯥꯝꯕ ꯉꯁꯤꯁꯦ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤ ꯆꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯚꯤꯗꯤꯑꯣꯒꯁꯨ ꯌꯥꯝ ꯊꯥꯒꯠꯄ ꯌꯥꯝ ꯎꯏꯀꯣ ꯐꯦꯁꯕꯨꯛꯇꯒ ꯀꯥꯡꯒꯤ ꯀꯩꯒꯤ ꯑꯗꯩ ꯑꯗꯨꯝ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯦꯆ꯭ꯔꯤ ꯆꯥꯕꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯁꯦ ꯑꯩꯁꯤ ꯑꯗꯨꯝ ꯈꯦꯆꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯋꯥꯏꯒ ꯀꯩꯒ ꯇꯧꯔꯒ ꯄꯨꯂꯞ ꯊꯣꯡꯖꯤꯟꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯉꯁꯤꯁꯦ ꯑꯗꯨꯒ ꯑꯦꯀꯦꯅ ꯕ꯭ꯔꯣ ꯑꯩꯒꯤ ꯐꯣꯟꯁꯦ ꯄꯞꯖꯤ ꯁꯥꯟꯅꯕꯗ 120 FPS ꯑꯣꯏꯌꯦ ꯑꯗꯣ ꯁꯦꯠꯇꯤꯡꯗꯨꯗ ꯕꯦꯇ꯭ꯔꯤ ꯗ꯭ꯔꯦꯟ ꯍꯥꯏꯅ ꯍꯥꯏꯌꯦ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯀꯦ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯁꯦ ꯍꯥꯏꯌꯔ ꯔꯤꯐ꯭ꯔꯦꯁ ꯔꯦꯠ ꯑꯗꯩꯗꯤ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄꯁꯦ 120 ꯍꯔꯁ FPS ꯀꯣ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯕꯅꯦꯕꯀꯣ ꯏꯁꯀ꯭ꯔꯤꯟꯗꯣ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯔꯦꯁꯄꯣꯟꯁꯤꯞ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯦꯕꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯑꯗꯨꯝ ꯃꯁꯥꯅ ꯕꯦꯇ꯭ꯔꯤ ꯈꯔ ꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯁꯦ ꯑꯗꯨ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯔꯦꯁꯄꯣꯟꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯁꯥꯏꯒꯤ ꯏꯅꯔꯖꯤꯗꯣ ꯑꯗꯨ ꯀꯟꯖꯨꯝ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯉꯁꯥꯏꯒꯤ ꯈꯤꯇꯪꯗꯤ ꯗ꯭ꯔꯦꯟ ꯑꯣꯏꯕꯅꯤꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯁꯦꯅ ꯍꯥꯏ ꯍꯣꯏ ꯃꯌꯥꯝ ꯂꯥꯏꯛ ꯌꯦꯡꯉꯤꯕꯁꯤꯡꯁꯦ ꯂꯥꯏꯛ ꯑꯃꯃꯝꯇ ꯅꯝꯁꯤꯟꯕꯤꯌꯨ ꯃꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯗꯦ ꯃꯁꯤꯡ ꯑꯍꯨꯝꯈꯛ ꯎꯏ ꯀꯩꯅꯣ ꯃꯤꯗꯤ ꯈꯔ ꯑꯗꯨꯝ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯥꯏꯛ ꯃꯁꯤꯡꯁꯤ ꯌꯥꯝ ꯅꯦꯝꯃꯦ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯇ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯁꯥꯟꯅꯗꯤ ꯂꯥꯏꯛꯁꯦ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯥꯕꯨꯗꯤ ꯄꯥꯔꯛꯀꯦ ꯂꯥꯏꯛ ꯃꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯗꯦ ꯀꯩꯒꯤꯅꯣ ꯃꯊꯛꯇ ꯌꯥꯎꯕꯅꯦ ꯂꯥꯏꯛ ꯅꯝꯐꯝꯗꯣ ꯃꯊꯛꯇ ꯊꯤꯔꯒ ꯑꯗꯨꯝ ꯃꯤ ꯃꯁꯤꯡ ꯁꯨꯅꯕ ꯑꯃꯨꯛꯇ ꯅꯝꯁꯤꯟꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯌꯨꯔꯦꯝꯕ ꯈꯨꯃꯟꯅ ꯕ꯭ꯔꯣ iPhone 16e ꯒ 13 Proꯒꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯗꯣꯏꯅꯣ ꯍꯥꯏ ꯌꯣꯏꯔꯦꯝꯕ ꯀꯩꯅꯣꯅꯦ iPhone 16e ꯒ 13ꯒ ꯌꯦꯡꯅꯕ ꯇꯥꯔꯒꯗꯤ 16e ꯗꯨꯅꯗꯤ ꯈꯤꯇꯪꯗꯤ ꯐꯅꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯃꯥꯗꯤ A18 Bionic ꯑꯅꯧꯕꯗꯣ ꯑꯣꯏꯔꯦꯗꯅꯀꯣ ꯕꯦꯇ꯭ꯔꯤꯁꯨ 4000 mAh ꯑꯣꯏꯕꯅꯤ ꯃꯥꯅ ꯑꯗꯨꯒ ꯐꯥꯁ ꯆꯥꯔꯖꯤꯡꯒꯤ ꯇꯥꯏꯞꯇ ꯃꯥꯒꯤ 25 ꯋꯥꯠꯂ ꯑꯣꯏꯕꯁꯨ ꯆꯥꯕ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦ ꯆꯥꯔꯖꯤꯡꯁꯨ ꯃꯥꯅ ꯕꯦꯇ꯭ꯔꯤ ꯈꯥꯡꯕꯁꯨ ꯃꯥꯅ ꯈꯔ ꯍꯦꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯖꯥꯏꯟꯗꯣ ꯈꯤꯇꯪꯈꯛ ꯃꯅꯤꯡꯗ ꯀꯦꯃꯦꯔꯥ ꯑꯃꯈꯛ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ iPhone 16e ꯗꯣ 13ꯒ ꯌꯦꯡꯅꯕꯗꯅꯤꯀꯣ ꯍꯥꯏꯁꯦ 13ꯒ ꯌꯦꯡꯅꯕꯗꯗꯤ ꯃꯥꯅꯗꯤ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯜꯁꯨ ꯂꯨꯄꯥ 50,000 ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯍꯧꯖꯤꯛꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯗꯨ ꯑꯣꯐꯔ ꯂꯥꯛꯑꯅꯤ ꯁꯦꯜ ꯍꯧꯗꯣꯔꯦꯗꯅꯀꯣ ꯑꯦꯃꯥꯖꯣꯟꯗꯁꯨ ꯗꯦꯠ 14ꯗꯒꯤꯔ ꯀꯩꯅꯣ ꯄ꯭ꯔꯥꯏꯝ ꯁꯦꯜ ꯂꯩꯕꯅꯦ ꯑꯗꯨꯗꯗꯤ 50ꯒꯤ ꯃꯈꯥꯗꯕꯨ ꯐꯪꯉꯛꯀꯅꯤ ꯑꯗꯨꯅ 13 ꯂꯩꯒꯦꯅ ꯉꯝ ꯇꯥꯔꯗꯤ 15ꯅ ꯍꯦꯟꯅ ꯐꯅꯤ 16e ꯗꯨꯅ ꯍꯦꯟꯅ ꯐꯅꯤ ꯂꯩꯇꯕ ꯖꯥꯠꯅꯤ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅꯗꯤ ꯑꯣꯏꯗꯦꯕꯀꯣ ꯁꯖꯤꯠ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯣꯟꯗꯨꯒꯤ ꯀꯩꯅꯣ ꯃꯈꯥ ꯄꯣꯜꯂꯦ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯉꯁꯥꯏꯒꯤ ꯂꯨꯄꯥ 9,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ 15,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟꯁꯤꯡꯁꯤꯗ 5Gꯁꯨ ꯁꯞꯄꯣꯔꯠ ꯇꯧꯍꯟꯕ ꯑꯗꯩ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯍꯣꯠꯅꯕꯁꯨ ꯑꯗꯨꯝ ꯕꯦꯇ꯭ꯔꯤꯁꯨ ꯑꯗꯨꯝ 5,000 ꯀꯥꯏꯅꯒ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯤꯅ ꯄꯥꯝꯅꯅꯕ ꯑꯣꯚꯔꯑꯣꯜ ꯄꯦꯀꯦꯖꯇꯣ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯁꯥꯏꯒꯤ ꯃꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗꯗꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗ ꯌꯥꯗꯦ ꯀꯝꯄꯅꯤꯁꯨ ꯁꯦꯟꯗꯣꯡ ꯇꯥꯜꯂꯤꯗꯅꯀꯣ ꯂꯣꯏꯅ ꯐꯕ ꯈꯛꯇ ꯄꯤꯔꯗꯤ ꯂꯨꯄꯥ 50,000 ꯄꯤꯕ ꯐꯣꯟꯗ ꯌꯥꯎꯒꯗꯕ ꯀ꯭ꯋꯥꯂꯤꯇꯤꯗꯣ 15,000ꯗ ꯌꯥꯎꯁꯜꯂꯛꯑꯗꯤ ꯀꯅꯥꯁꯨ 30 ꯄꯤꯕꯗꯣ ꯂꯩꯔꯣꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯄꯣꯠꯇꯣ ꯈꯖꯤꯛ ꯈꯔ ꯍꯟꯊꯍꯟꯕ ꯄ꯭ꯔꯣꯁꯦꯁꯔꯗꯅꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯃꯥꯒꯤ ꯏꯁꯀ꯭ꯔꯤꯟꯒꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯇꯅꯤ ꯈꯪꯗꯦ ꯑꯦꯃꯣꯂꯦꯠ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯍꯟꯗꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ 5Gꯒꯤ ꯐꯣꯟ ꯑꯣꯏꯕꯗꯨ ꯅꯦꯠꯋꯥꯔꯛꯀꯤ ꯀꯩꯅꯣꯗꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯕꯦꯟꯗꯁꯨ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯕꯦꯟ 9 ꯇꯧꯕ 6 ꯇꯧꯕ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛꯇꯤ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯑꯗꯨꯝꯕꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨ ꯀꯣꯁ ꯀꯠꯇꯤꯡꯅꯤ ꯀꯝꯄꯅꯤꯁꯤꯡꯅ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ
ꯏꯌꯥꯝꯕ ꯐꯣꯟꯁꯦ ꯚꯤꯗꯤꯑꯣ ꯍꯦꯛ ꯌꯦꯡꯕ ꯍꯧꯕꯒ ꯊꯨꯅ ꯁꯥꯒꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯀꯪꯂꯩ ꯋꯥꯏꯇꯤꯅ ꯀꯪꯂꯩ ꯀꯔꯝꯕ ꯐꯣꯟ ꯑꯣꯏꯗꯣꯏꯅꯣ ꯐꯣꯟ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯜ ꯃꯈꯜꯒꯤ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯁꯨꯝꯕꯗꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯈꯣꯠꯄꯗꯗꯤ ꯁꯥꯒꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯎꯗꯦ ꯊꯦꯡꯅꯗꯦ ꯑꯗꯨꯅ ꯐꯣꯟꯗꯣ ꯀꯔꯝꯕ ꯐꯣꯟ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯐꯣꯟꯗꯨꯒꯤ ꯉꯁꯥꯏꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯀꯟꯇꯦꯟ ꯌꯦꯡꯉꯤꯅꯣ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ 1080pꯗꯒ ꯌꯦꯡ ꯇꯥꯔꯗꯤ ꯐꯨꯜ HDꯗꯒ ꯌꯦꯡ ꯇꯥꯔꯗꯤ ꯃꯥꯅ ꯅꯦꯠꯋꯥꯔꯛ ꯀꯟꯖꯨꯝ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯍꯦꯜꯂꯤꯗꯅꯀꯣ ꯅꯦꯠꯋꯥꯔꯛ ꯀꯟꯖꯨꯝ ꯇꯧꯕ ꯆꯥꯡ ꯍꯦꯜꯂꯛꯄ ꯍꯥꯏꯁꯦ ꯃꯥꯒꯤ ꯁꯤꯒꯅꯦꯜꯁꯤꯡꯗꯣ ꯐꯥꯅꯕ ꯅꯦꯠꯋꯥꯔꯛꯇꯨ ꯕꯐꯔꯤꯡ ꯇꯧꯕꯗꯣ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯕꯐꯔꯤꯡ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯦꯠꯋꯥꯔꯛꯀꯤ ICꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯑꯗꯨ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯊꯨꯅ ꯀꯟꯖꯨꯝ ꯇꯧꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯒꯠꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯐꯣꯟꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯃꯥꯏꯅ ꯍꯤꯇꯤꯡ ꯏꯁꯨꯁꯦ ꯐꯣꯟ ꯈꯔꯗꯗꯤ ꯂꯩꯕꯗꯤ ꯃꯃꯥꯡꯗ ꯇꯥꯈꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯛꯇꯤ ꯇꯥꯗ꯭ꯔꯕ ꯃꯌꯥꯝ ꯅꯦꯠꯋꯥꯔꯛꯁꯤꯗꯤ ꯄꯦꯜꯂꯦꯗ ꯑꯃꯨꯛ ꯕꯐꯔꯤꯡ ꯇꯧꯗꯅ ꯇꯧ ꯂꯩꯔꯦ ꯑꯩ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯉꯥꯡꯉꯤꯕ ꯄꯣꯠꯇꯣ ꯂꯣꯏ ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯔꯣꯏ ꯑꯗꯨ ꯅꯦꯠꯋꯥꯔꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯎꯄꯥꯏ ꯀꯩꯝ ꯂꯩꯇꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯂꯥꯏꯐꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯣꯏꯗ ꯀꯣꯜ ꯇꯧꯔꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯕꯅꯤꯀꯣ ꯃꯣꯏꯒꯤ ꯂꯣꯀꯦꯁꯟꯒ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯅꯦꯠꯋꯥꯔꯛꯁꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛ ꯇꯧꯔꯛꯄ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯁꯦꯠ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩꯔꯒꯗꯤꯅ ꯍꯥꯏꯗꯤ ꯖꯤꯑꯣꯗꯒꯤ ꯑꯩꯒꯤ ꯖꯤꯑꯣ ꯁꯤꯝꯅꯦꯕ ꯏꯌꯥꯔꯇꯦꯜꯗ ꯄꯣꯔꯠ ꯇꯧꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯃ ꯌꯥꯎꯔꯦ ꯃꯥꯅ ꯍꯪꯉꯛꯑꯦ ꯕ꯭ꯔꯣ ꯂꯥꯏꯛ ꯅꯝꯕꯗꯁꯦ ꯀꯩꯅꯣꯅꯦ ꯒꯧꯁꯤ ꯍꯥꯏꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯑꯩ ꯒꯧꯁꯦꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯒꯧꯁꯤ ꯂꯥꯏꯛ ꯅꯝꯕꯒꯤ ꯀꯥꯟꯅꯕꯁꯤ ꯃꯥꯏ ꯒꯤ ꯀꯥꯟꯅꯕ ꯑꯍꯨꯝ ꯃꯔꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯅꯝꯕꯔ ꯋꯥꯟ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ ꯑꯩꯉꯣꯟꯗ ꯂꯥꯏꯚ ꯇꯧꯔꯤꯕ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏꯀꯣ ꯑꯗꯩ ꯃꯤ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯅꯝꯕꯤꯔꯛꯄ ꯍꯥꯏꯁꯦ ꯎꯕ ꯀꯥꯟꯗꯁꯨ ꯍꯔꯥꯎꯏ ꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯃꯁꯨ ꯂꯩꯔꯦꯗꯅ ꯑꯗꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯇꯤꯚꯦꯠ ꯇꯧꯕꯗꯣ ꯑꯗꯨ ꯃꯣꯇꯤꯚꯦꯠ ꯇꯧꯕꯗꯨꯃ ꯇꯧꯋꯤ ꯑꯗꯨꯒ ꯂꯥꯏꯛ ꯅꯝꯕꯒꯤ ꯇꯁꯦꯡꯅ ꯇꯧꯔꯦ ꯅꯦꯠꯋꯥꯛꯁꯤꯗꯤ ꯇꯁꯦꯡꯅ ꯇꯧꯔꯦ ꯑꯗꯨ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯔꯤꯕꯅꯤ ꯁꯤꯗ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯇꯥꯗ꯭ꯔꯤꯕ ꯇꯥꯗꯕ꯭ꯔꯥ ꯑꯩ ꯈꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯁꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩ ꯃꯈꯥꯁꯦ ꯑꯩꯉꯣꯟꯗꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯒꯦꯕꯀꯣ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟꯅ ꯍꯥꯏꯌꯦ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 5ꯁꯨ ꯊꯣꯛꯂꯛꯀꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏ ꯔꯟꯖꯟ ꯍꯟꯗꯛꯀꯤ ꯇꯥꯡ 9ꯁꯤꯗ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦꯗꯅꯀꯣ ꯇꯥꯡ 9ꯁꯤꯗꯩꯁꯤꯗ ꯊꯣꯛꯂꯛꯑꯅꯤ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 5 ꯑꯃꯁꯨꯡ ꯅꯣꯠ 5 CE ꯅꯣꯠ 5ꯇꯣ ꯑꯗꯨꯒꯤ ꯅꯣꯠ CE5ꯇꯣ ꯑꯗꯨ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨ ꯇꯥꯡ 9ꯐꯥꯎ ꯉꯥꯏꯕꯗ ꯀꯥꯟꯗ ꯐꯣꯟꯗꯣ ꯑꯐꯕ ꯐꯣꯟ ꯗꯤꯖꯥꯏꯟꯒꯗꯤ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯕ ꯃꯥꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯎꯔꯦꯕ ꯗꯤꯖꯥꯏꯟꯗꯣ ꯑꯩꯈꯣꯏꯁꯨ ꯎꯔꯦꯗꯅꯀꯣ ꯇꯤꯖꯔꯗꯨꯗꯤ ꯌꯥꯎꯕꯗꯣ ꯑꯗꯨꯒ ꯑꯣꯏꯅ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯐꯩ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯅ ꯂꯦꯞꯀꯗꯕꯅꯦꯕ ꯉꯁꯥꯏꯒꯤ ꯐꯣꯟ ꯑꯃ ꯍꯥꯏꯔꯤꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟꯁꯤ ꯅꯣꯠ 5 ꯂꯥꯛ ꯑꯃ ꯄꯤꯕꯗꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯑꯐꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯃꯥ ꯅꯪꯅ ꯂꯨꯄꯥ 10,000 ꯈꯛ ꯄꯤꯅ ꯂꯣꯟ ꯇꯧꯔꯛ ꯇꯥꯔꯒꯗꯤ 10,000ꯗꯗꯤ ꯃꯥ ꯑꯃꯨꯛ ꯐꯕꯁꯤ ꯂꯩꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯁꯤꯒꯤ ꯔꯤꯀꯃꯦꯟ ꯇꯧꯕꯤꯔꯛꯅꯕ ꯍꯥꯏꯔꯛꯄ ꯌꯥꯎꯋꯤ ꯃꯤ ꯃꯌꯥꯝꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯕꯖꯦꯠ ꯔꯦꯟꯖꯇꯨ ꯂꯨꯄꯥ ꯀꯌꯥꯗꯩꯅ ꯀꯌꯥꯐꯧ ꯀꯌꯥ ꯄꯤꯕ ꯄꯥꯝꯃꯤꯅꯣ ꯂꯨꯄꯥ ꯀꯌꯥꯐꯥꯎ ꯃꯦꯛꯁꯤꯃꯝ ꯑꯣꯏꯅ ꯂꯩꯕ ꯉꯝꯃꯤꯅꯣ ꯍꯥꯏꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤꯅ ꯑꯗꯨꯝ ꯑꯩꯅ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯍꯥꯏꯁꯦ
AKꯅ ꯑꯃꯨꯛ ꯍꯟꯗꯛꯀꯤ OnePlus 13S ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯕ꯭ꯔꯣ ꯍꯥꯏ AK ꯑꯩꯗꯤ ꯃꯗꯨꯒꯤ ꯐꯣꯟꯗꯣ ꯑꯍꯥꯟꯕ ꯇꯤꯖꯔ ꯎꯕ ꯌꯥꯝ ꯐꯣꯟ ꯑꯃꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯐꯕ ꯐꯣꯟꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 8 ꯏꯂꯤꯠꯀꯗꯨ ꯌꯥꯎꯕꯗꯨꯕꯨꯗꯤ ꯐꯩꯌꯦꯕꯀꯣ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯗꯣ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯣꯏꯕ ꯄꯩꯁꯥꯗꯤ ꯅꯠꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯐꯤꯆꯔ ꯃꯌꯥꯝꯗꯨ ꯈꯜꯂꯤ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯑꯗꯨꯝꯕ ꯐꯖꯕ ꯗꯤꯖꯥꯏꯟꯒꯨꯝꯕꯗꯤ ꯑꯣꯏꯔꯒꯁꯨꯀꯣ IP67 ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟ ꯑꯣꯏꯕ ꯐꯣꯟꯁꯦ ꯈꯨꯠ ꯍꯥꯝꯕꯗ ꯐꯣꯟꯁꯨ ꯑꯗꯨꯝ ꯆꯥꯝꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏ ꯌꯥꯅꯤ ꯑꯗꯨꯝ ꯌꯥꯅꯤ ꯌꯥꯕꯅꯤ ꯑꯩꯒꯤ ꯐꯣꯟꯁꯦ IP68 ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯐꯣꯟꯁꯦ ꯃꯣꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯐꯗꯤꯁꯨ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯏꯁꯤꯡꯗ ꯇꯣꯛꯑꯒ ꯆꯥꯝꯊꯣꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯝ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯦ ꯀꯣꯔꯨꯡꯅ ꯇꯥꯃꯣ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ OnePlus Nord 5ꯁꯤ ꯅꯩꯗꯨꯏꯁꯨ ꯕꯦꯇ꯭ꯔꯤꯁꯨ 7000 mAh ꯅꯤ ꯍꯥꯏ ꯍꯣꯏ ꯕꯦꯇ꯭ꯔꯤꯕꯨꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯃꯥꯁꯤ ꯀꯨꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯕꯦꯇ꯭ꯔꯤ ꯆꯥꯎꯕ ꯈꯛꯇꯅꯗꯤꯀꯣ ꯕꯦꯇ꯭ꯔꯤ ꯈꯥꯡꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯎꯒꯗꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯀꯔꯝꯕ ꯄ꯭ꯔꯣꯁꯦꯁꯔꯅꯣ ꯁꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯌꯥꯝ ꯕꯦꯇ꯭ꯔꯤ ꯑꯦꯟ ꯄꯋꯥꯔ ꯏꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕ 4 ꯅꯦꯅꯣꯃꯤꯇꯔꯗꯒ ꯁꯥꯕ 3 ꯅꯦꯅꯣꯃꯤꯇꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯗꯤ ꯂꯤꯠꯀꯨꯝꯕꯒ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅꯁꯨ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯗꯕ ꯀꯟꯖ꯭ꯌꯨꯝ ꯇꯧꯗꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯔꯛꯄꯅꯤꯅ 5,000-7,000ꯒ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯍꯦꯟꯅ ꯆꯠꯄ ꯌꯥꯏꯑꯕ ꯑꯗꯨꯒ iPhoneꯗꯒ ꯇꯧꯔꯤꯁꯦ 3,500 mAh ꯈꯛꯇꯪꯒ ꯄꯤꯔꯦ iPhone 15ꯗꯒ ꯄꯤꯔꯤꯁꯤꯀꯣ ꯑꯗꯨꯒ ꯆꯠꯄꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯂꯤꯗꯅ ꯉꯁꯥꯏꯒꯤ ꯑꯣꯏꯕꯒꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒꯤꯅꯤ 6GB RAM ꯑꯣꯏꯗꯣꯏꯅꯤꯀꯣ 64GB ꯑꯣꯏꯁꯤꯅ PUBGꯒꯤ HDꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤ OnePlus ꯕ꯭ꯔꯣ ꯍꯥꯏ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯨ ꯃꯃꯜꯁꯨ ꯈꯔ ꯌꯥꯝꯕꯁꯨ ꯑꯣꯏꯔꯦ ꯃꯃꯜ ꯌꯥꯝꯕ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯗꯤꯁꯄ꯭ꯂꯦꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯗꯤꯁꯄ꯭ꯂꯦꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯃꯣꯂꯦꯠꯀꯨꯝꯕ ꯌꯥꯝꯅ ꯄꯟꯆꯤ ꯑꯣꯏꯕ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯀ꯭ꯔꯤꯁꯇꯦꯜ ꯀ꯭ꯂꯤꯌꯔꯤꯇꯤꯗꯨꯁꯨ ꯁꯦꯡꯅ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯥꯒꯤ ꯑꯗꯨꯒꯤ ꯁꯦꯠꯇꯤꯡꯁꯇꯨ ꯌꯧꯅ ꯑꯩꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯍꯜꯂꯤꯁꯦ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯀꯣꯝꯕꯤꯅꯦꯁꯟꯁꯦ ꯍꯥꯏꯇꯥꯔꯦ ꯂꯤꯑꯣ ꯁꯔꯃꯅ ꯕ꯭ꯔꯣ iPhoneꯒ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯃꯥꯟꯅꯕ ꯂꯣꯡ ꯂꯥꯁꯇꯤꯡ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪꯗꯤ iPhone-ꯅꯗꯤ ꯈꯤꯇꯪꯗꯤ ꯍꯦꯟꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯦ ꯌꯥꯝ ꯍꯥꯔꯁ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯈꯥ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯤꯁꯤ ꯁꯦꯀꯦꯟ ꯍꯦꯟꯁꯨ ꯔꯤꯁꯦꯜ ꯚꯦꯂꯨꯁꯤ ꯌꯥꯝ ꯐꯖꯅ ꯐꯪꯕ ꯑꯗꯨꯒ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯔꯒꯁꯨ ꯃꯤꯅ ꯄꯥꯝꯅꯕꯒꯤ ꯆꯥꯡꯁꯦ ꯍꯦꯜꯂꯤꯕ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯐꯕ ꯀꯟꯗꯤꯁꯟ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟ ꯑꯃ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯒꯦ ꯀꯥꯟꯗ ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯆꯍꯤ ꯑꯃꯅꯤ ꯁꯤꯖꯤꯟꯅꯔꯛꯄ ꯍꯥꯟꯅꯗꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯅ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕꯁꯦ iPhone-ꯅ ꯈꯤꯇꯪꯗꯤ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯎꯏꯌꯦꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯤꯗ ꯇꯦꯛꯅꯣꯄꯣꯕꯥ ꯀꯝꯄꯅꯤꯒꯤ ꯑꯅꯧꯕ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯤꯡꯗ ꯅꯦꯠꯋꯥꯔꯛ ꯐꯪꯗ꯭ꯔꯁꯨ ꯀꯥꯗ꯭ꯔꯁꯨ ꯀꯣꯜ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯁꯤ ꯀꯝꯗꯧꯕꯖꯥꯠꯅꯣ ꯑꯗꯨꯒ ꯇꯦꯛꯅꯣ ꯀꯝꯄꯅꯤ ꯑꯁꯤ ꯀꯗꯥꯏꯐꯥꯎ ꯊꯥꯖꯕ ꯌꯥꯕ ꯀꯝꯄꯅꯤ ꯑꯃꯅꯣ ꯍꯥꯏꯕꯗꯨ ꯈꯪꯖꯒꯦ ꯍꯥꯏ DKS ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ DKS ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯃꯣꯏꯒꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯀꯣꯜꯒꯤ ꯋꯥꯔꯤ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤꯀꯣ ꯏꯃꯥꯔꯖꯦꯟꯁꯤ ꯀꯣꯜꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯣꯄꯣꯕꯥꯅ ꯍꯣꯏ ꯃꯣꯏꯅꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯃꯗꯨ ꯗꯦꯀ꯭ꯂꯥꯔ ꯇꯧꯔꯒ ꯃꯌꯥꯝ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯅꯕ ꯐꯤꯆꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕꯤꯗ iPhone-ꯗꯁꯨ ꯌꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯃꯥꯔꯖꯦꯟꯁꯤ ꯏꯟ ꯀꯦꯁ ꯑꯣꯐ ꯑꯩ ꯃꯐꯝ ꯑꯃꯗ ꯆꯠꯂꯦ ꯑꯩꯗꯤ ꯖꯤꯑꯣꯒꯤ ꯁꯤꯝ ꯁꯤꯖꯤꯟꯅꯔꯦ ꯑꯩ ꯖꯤꯑꯣꯒꯤ ꯅꯦꯠꯋꯥꯔꯛ ꯐꯪꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ ꯑꯗꯣ ꯑꯦꯃꯥꯔꯖꯦꯟꯁꯤꯗ ꯑꯩꯁꯦ
ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯦꯅ ꯈꯜꯂꯒꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯒꯦ ꯅꯠꯇ꯭ꯔꯒꯅ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯇ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯦꯠꯋꯥꯔꯛ ꯐꯪꯗꯦꯅ ꯌꯥꯗꯕ ꯂꯩꯊꯣꯛꯄ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯑꯦꯃꯥꯔꯖꯦꯟꯁꯤ ꯀꯣꯜꯒꯤ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯀꯦꯔꯤꯌꯔ ꯏꯌꯥꯔꯇꯦꯜꯒꯤ ꯅꯦꯠꯋꯥꯔꯛ ꯐꯪ ꯇꯥꯔꯗꯤ ꯏꯌꯥꯔꯇꯦꯜꯒꯤ ꯅꯦꯠꯋꯥꯔꯛꯇꯨ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯀꯣꯜ ꯇꯧꯍꯟꯕ ꯌꯥꯍꯟꯕꯒꯤ ꯃꯑꯣꯡꯅꯦꯕꯀꯣ ꯑꯗꯨ ꯇꯦꯛꯅꯣꯄꯣꯋꯥꯗ ꯅꯠꯇꯦ ꯑꯇꯣꯞꯄ ꯐꯣꯟꯁꯤꯡꯗꯁꯨ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ ꯑꯗꯣ ꯃꯣꯏꯅ ꯍꯧꯗꯣꯔꯛꯄ ꯃꯣꯏꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯄꯁꯦ ꯁꯤꯒꯨꯝꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯏ ꯁꯤꯒꯨꯝꯕ ꯐꯤꯆꯔꯁꯨ ꯌꯥꯎꯕ ꯐꯣꯟ ꯑꯩꯈꯣꯏ ꯊꯤꯕ ꯌꯥꯏ ꯂꯩꯕ ꯌꯥꯏ ꯍꯥꯏꯅ ꯈꯪꯍꯜꯂꯛꯄꯁꯤꯕꯨꯗꯤ ꯌꯥꯝ ꯐꯩ ꯑꯗꯨ ꯇꯦꯛꯅꯣꯄꯣꯕꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯥꯔꯀꯦꯠꯁꯤꯗ ꯆꯪꯉꯛꯄ ꯌꯥꯝ ꯀꯨꯏꯗ꯭ꯔꯤꯕ ꯑꯅꯧꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏ ꯊꯥꯖꯕ ꯌꯥꯕꯕꯨꯗꯤ ꯀꯝꯄꯅꯤꯗ ꯌꯥꯝ ꯐꯖꯅ ꯊꯥꯖꯕ ꯌꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯑꯥꯐꯇꯔ ꯁꯦꯜ ꯁꯥꯔꯚꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯐꯖꯅ ꯐꯪꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯑꯃ ꯃꯇꯝ ꯈꯔ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯃꯊꯪꯗꯗꯤ ꯋꯥꯟ ꯄ꯭ꯂꯁ 13 ꯂꯧꯒꯦ ꯈꯜꯂꯤꯌꯦ 11R ꯌꯣꯜꯂꯒ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯋꯥꯟ ꯄ꯭ꯂꯁ 13ꯗꯣ 13S ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨ ꯅꯠꯇꯕ ꯍꯧꯖꯤꯛ ꯑꯃ ꯂꯣꯟꯆ ꯇꯧꯒꯗꯧꯔꯤꯁꯦ ꯅꯣꯠ 5 ꯅꯦꯠꯋꯥꯛꯁꯤꯗꯤ ꯀꯞꯄꯦ ꯇꯥꯔꯦ ꯅꯦꯠꯋꯥꯛꯁꯤꯗꯤ ꯀꯞꯄꯦ ꯁꯤꯅꯤ ꯀꯞꯄꯩ ꯐꯤꯕꯝꯗ ꯂꯩꯔꯦ ꯅꯦꯠꯋꯥꯛꯁꯤꯗꯤ ꯑꯩꯅ ꯉꯥꯡꯉꯤ ꯃꯌꯥꯝꯅ ꯇꯥꯗ꯭ꯔꯦ ꯌꯦꯡꯉꯕ ꯃꯤꯗꯁꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯀꯥꯈꯠꯂꯒ ꯇꯤꯅꯥꯗꯨ ꯇꯥꯋꯔꯗꯨ ꯂꯩꯔꯒ ꯑꯦꯟꯇꯦꯅꯥꯗꯨ ꯎꯪꯉꯒ ꯂꯩꯔꯒ ꯁꯦꯝꯕꯅꯦ ꯁꯨ ꯂꯩꯇꯕꯅꯤꯅ ꯁꯤꯃꯗꯤ ꯑꯩ ꯎꯄꯥꯏ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯤ ꯋꯥꯏ ꯐꯥꯏ ꯑꯃ ꯂꯧꯁꯤꯜꯂꯒ ꯋꯥꯏ ꯐꯥꯏꯗꯨꯗꯒꯤ ꯁꯤꯖꯤꯟꯅꯒꯗꯕꯁꯨ ꯐꯥꯏꯒꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯧꯖꯤꯛꯇꯤ